everyone, ngasi akong video na upuduna lae. Ngasigisina Theibong Thongbani, adugi thangjing amitpaga, adugi thangjing amitpa ama laire, adu champut ama laire ngasigi mathensina. Ado mayam sigi recipe se ai hapcharamgebako. Sigi recipe se mayam kamaina thongba aigi oindi sumaina thongibako. Ado asambida yamnasu haidi cylinder da gas da thongagana yamna gas tingdabida thongba mongdako. ꯑꯗꯨꯗꯨꯒꯤ ꯃꯩꯗ ꯊꯣꯡꯉꯒꯗꯤ ꯌꯥꯔꯤꯉꯩ ꯑꯗꯨꯝ ꯉꯧꯔꯒ ꯊꯣꯡꯕꯅꯗꯤ ꯍꯥꯎꯕ ꯍꯦꯟꯕꯅꯦꯕ ꯑꯗꯣ ꯐꯨꯠꯂꯒꯁꯨ ꯑꯗꯨꯝ ꯍꯥꯎꯋꯤ ꯀꯩꯅꯥꯕꯗ ꯐꯨꯠꯄ ꯃꯇꯝꯗ ꯊꯨꯝ ꯍꯥꯞꯄꯒꯅꯦ ꯑꯗꯨꯒꯤ ꯀꯩꯅꯣꯗꯣ ꯑꯩ ꯑꯗꯨꯝ ꯍꯥꯞꯆꯔꯝꯒꯦ ꯃꯌꯥꯝꯗ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯆꯥꯕꯁꯦ ꯍꯧꯔꯒꯦ ꯊꯥꯡꯖꯤꯡ ꯆꯥꯅ ꯃꯦꯠꯈꯤꯒꯦꯀꯣ ꯇꯣꯉꯥꯟꯅ ꯂꯧꯔꯒ ꯍꯥꯞꯄꯛꯄꯅꯦꯕ ꯑꯩꯅ ꯆꯥꯒꯦ ꯍꯥꯏꯅ ꯃꯃꯤꯠꯁꯦ ꯉꯁꯥꯏ ꯀꯩꯅꯣꯝ ꯇꯧꯋꯤ ꯅꯨꯡꯉꯥꯏꯇꯕ ꯃꯥꯜꯂꯦ ꯃꯣꯕꯥꯏꯜ ꯌꯦꯡꯃꯟꯗꯅ ꯇꯧꯔꯕ ꯈꯪꯗꯦ 지금 다 먹을까? 그냥 뭐라고 해야 돼? 당징 메스탈러에 딜러우 합자 아이 딜러우 자와 양감잔데 시그레 면 시게 이면 된대 잘 하우라기고 xem hâu bạn 자, 허무남 남매 Wow.
ꯍꯧꯖꯤꯛ ꯆꯅꯝꯁꯦ ꯅꯧꯋꯦꯕꯀꯣ ꯍꯧꯖꯤꯛꯀꯤ ꯍꯥꯏꯗꯤ ꯍꯧꯖꯤꯛ ꯊꯥꯅꯕ ꯃꯇꯝꯅꯤꯅ ꯂꯣꯏꯁꯨ ꯂꯣꯏꯅꯕ ꯃꯇꯝꯅꯤ ꯑꯗꯣ ꯅꯧꯋꯦꯕ hãy thắng được người ta ủa tất rồi nó rồi bỏ
당신도 꼭꼭 가. ꯆꯥꯈ꯭ꯔꯦ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯆꯥꯕꯁꯦ ꯂꯣꯏꯔꯦ. ꯉꯁꯤ ꯏꯟꯖꯥꯡ ꯐꯖꯅ ꯍꯥꯎꯔꯦꯀꯣ, ꯐꯖꯅ ꯍꯥꯎꯔꯦ. ꯊꯥꯡꯖꯤꯡ ꯃꯦꯠꯄꯗꯧꯅ ꯍꯦꯜꯂꯤ ꯍꯥꯎꯕꯁꯦꯀꯣ. ꯑꯗꯣ ꯑꯩ ꯀꯩꯅꯣ ꯍꯧꯖꯤꯛ ꯑꯣꯂꯥꯡꯊꯥ ꯌꯧꯔꯕꯅꯤꯅ ꯃꯌꯥꯝ ꯁꯥꯕꯁꯦ ꯍꯧꯒꯠꯂꯦ. ꯑꯩꯈꯣꯏ ꯀꯁꯥꯔꯗꯗꯤ ꯅꯨꯡꯉꯥꯏꯇꯦꯕ ꯌꯥꯝꯅ ꯁꯥꯔꯒ, ꯍꯥꯏꯗꯤ ꯏꯪꯗꯕꯅꯤꯅ ꯌꯥꯝ ꯁꯥꯏꯌꯦꯕ, ꯍꯥꯏꯗꯤ ꯈꯨꯠꯁꯥ ꯑꯃ ꯈꯥꯡꯕ ꯉꯝꯗꯦꯕ. ꯑꯗꯨꯗꯨꯅ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏꯁꯦ ꯂꯣꯏꯁꯤꯜꯂꯒꯦ. ꯃꯊꯪ ꯚꯤꯗꯤꯑꯣ ꯑꯗꯨꯝ ꯊꯦꯡꯅꯔꯁꯤ ꯃꯌꯥꯝ. ꯕꯥꯏ ꯕꯥꯏ.